Makasa tarakpoina to papaw mana panchayat ki senfam pithoktrabadi khongjang sangsilakadari center digi thadorakraba senfam kya ngasi phaw state laingakna PRI singda pithoktana laidibasi athuba matamda pitoktrabadi lakliba October 18 gi Manipur State Panchayat Parishad MSPP ga PRI singa khusamnaduna akanba khongjang sangsilakadari ngarang Porompat laiba Manipur State Panchayat Parishad ta state asigi PRI singi mifam ama phamlaba matung khongjang sangsinbigi warep asi laukibani hiramasiga mari lainana pawmi singa unaba amada wa ngangladuna MSPP gi president MD Abdul Latif na center na kaithorakraba MG Nerega gi senfam kumja English nganiga kundagina kunga mathoigi ani suba installment senfam kumza English nganiga kunga mathoidagina kungani thoigi ahanba installment tight amadi antait ki senfam sing asi phaw state lengana PRI singda phangandana lairi thengthang ari state lengaka wari sanaduna memorandum kya pisilaba matung thaz kya pirakhiba laikre adubu ngasi phawa thabak to onthoktuna lairi NSPP na makhatana lengakta amuk hana memorandum pisilaroi thasigi kunga terete hiramasiga mari lainana MSPP amadi PRI singa khusamnaduna akanba khongjang sangsilagani center na state ta kaitharakiba senfam singi order copy sing panchayat na konba beli gi yumthong khudingda poster thetuna khongjang sangsingani miyam gi damak lakpa senfam ama kari gi damak state laingakna ngasi phawo pithoktuna thamlibano mari leinaba singna athuba matamda pithokpam thokpa senfam sing pithokpiu haina laingaki pukning singsilakli makasa tarakpoin state sigi wangmada thokpa maroiba paukhara COVID na siyan ba masing hengalak padigi Russia sing sayol ama yumdagi hendoktanaba Khurumkhre hawkiba sayol kharagi manungda Russia sin thungna COVID-19 laisat ki anauba wave na mi siyan bagi sangwong khalakpa amadi positive oibigi sang so hanatigi khangen hengalakpa thengnabaga loinana leba adugi president Vladimir Putin na sa libo October thasigi aroiba sarutigi hawraga sayol ama supna yumgi mapanda thoktuna thabak suba nombagi thawngsing thadoknaba amadi yumdagi mapan thoktana lainanaba akanba wafam Khurumkhre haina pausna pali atopa pawmana sit limited ki advertisement da Amir Khan na phungdokiba wafam BJP na mara yetkre leba asi oina makhal kya gi gari singi tayar sabada maming leraba company ama oriba sit limited ki advertisement ama da actor Amir Khan gi saktam yaurakhibaga loinana actor asina mai kapi amadi bombulana singba miyamna lambida pokhaihanbagi thabak thoram sing sathadanaba poktak pirakhiba amabu BJP gi MP anda Kumar Hegres na akan mamona yaningdaba phungdoktuna mari yelakre musulman singna tongan ba masajid singda namaz sonabagi damak lambida krik inana satpa amadi azan tawrakpa matamda manak nakpa mafam singna noise pollution thualiba dubu thingnaba company asina America na khanganduna hiramesigi matangna poktak pihalu haibu wafam phungdokhi Shit Limited ki managing director amasung chief executive officer Ananta Bardan Goyen Kata na ikhiba city amada Hegres na handak actor Amir Khan na company dugi advertisement amada phongdokhiba wafam sing aduna Hindu community ki miyoi singda laita handaba amadi khoirang khoisonaba pokhalli haiba wafam khanganki company dugi matung tarakpa advertisement sing Hindu singi sentiment ikai khumnaduna ang yenglaga wafam sing phongdok pirakani haibigi thajaba MP aduna phongdokhi haina pausina supali amaromdana laikhidrabi CM Zayalithagi driver sikhibagi case na haunana paikhat kadawri laikhidrabi Tamil Nadu gi minister J Zalalithagi car driver Kanagaras laikhidaba thawdo adugi matangda Salem Rural Police na nahauna na thijanbagi thabak sathagadawri kumsing English singaniga taraga teret ki April thada Nilgiri district manungsana leiba Kodanat itekta sathakiba lutpat thawong adugi matung numit mangani leiraga lambi ki accident amada laikhidabani haidiba driver Kanagaras ki matangda inau case ki diary semgatuna thijinanaba district court amana order pirakpadagi Salem Rural Police na hiramasigi matangna thabak paikhatpa hokre haina spali kumsing English singaniga taraga teret ki April da sathakiba singnaninga oiba lutpat ki thawong aduda Kodanat state ki security guard amasu halam laga loinana mafam aduda leiba mamaliyam laba lanthum kya khongatuna pukhibani mi hatpa madi lut tawbagi thawdo aduda maru oiba accused oigani haina singnari ba
Kanagaras hairiba driver thaudo adu thokraba matung numit mangani leiraga Salem Senai National Highway ki road accident amada sikibani hairi mangna sayedugi April 19 da two-wheeler ama tonglaga lambi gi atopa nakanda lan thokna ba honabada accident thoktuna lekidabani mesi edu accident oiroi singningai sauna lei makpu khujil thorang ama ki makhada hatokpiram ba oigani haina Kanagaras ki manau nupa amasum atai family members na ai bisiro lan khatuna wakalak pasu laikhrabani hairiba matam aduda Kodanat state lut tawkhiba amadi security guard halamba thawdo aduda police authority na singnariba sayan kawba atopa suspect amasu Kerala gi Palakar area lambi digi accident ama thoktuna ma ki nupi amasu masa nupi laikhidrabani haina supau sina su phungdorakli atopa pawamana Khwaidagi nauba missile sangeng US ta target tawkhide pakhat kanu North Korea Sayol sida North Korea na submarine digi kapa ballistic missile makhalama sangeng tawla US na yaning da phungdokibagi pakom piraduna North Korea na masanga thoksabagi hak niam sumna sejina zabani amasum khulai aduna akhanaba US ta target tawti haike North Korea na missile Kap kibagi matang na United States amasung United Kingdom na haijabadagi UN Security Council na emergency closed door meeting ama pangthok na ba thawrang tawringai sagol sunumita North Korea gi foreign minister gi masak thoktaba spokesperson amana wapam asi phongdokhibani haina supali atopa pawamana miyoi sada maudraga mangadi petrol gi darka leite petrol amasum fuel gi mamal numit nini leptana hengalakpana Mamal yamna wangkhat kiba marakta Uttar Pradesh ki minister amana phongdo kibada India da laidiba apun mamiyoi masingi sada maudraga mangagi sangna petrol gi darka leite four wheeler season na bakra khaktani haki Uttar Pradesh ki nongsup thangba saruk da laiba Zalabunda media da wangang na dun state minister Upendra Tiwari na hakibada government pu target tawna ba opposition gi issue amata leitaba maramna petrol amasum fuel hengatpagi hamasi wathok ohelapani English ngani ga taraga mari gi mamang digi haujuk pawda oidiba par capita income gi phibamasi double oirabani Modi amasum yogi gi government sing semlakpadigi ahongba lakpani petrol amasum diesel gi mamaldi miyoi khara khaktana thengnabani Hauzik leba asigi kunaida lairiba miyoi sada maudraga mangadi petrol gi darka leite haikenesu pawsna makhatana phungdorakli Lushilak point na tentang na thamjage lambi sing matam kaktuna thingbadi yaroi AC farm lo humbu yaning da phungdok tuna Delhi ki ngam khaida protest tawriba lawmi sing na protest tawbagi hak makoi da lai adobo makoi na lambi sing bu matam kaktuna thingjin badi yaroi haina supreme court ngasi phungdok kre haba pawmu phongli aduga hausi koi na di pawsu matang sa lusinjarage pathoksa ki bla soi ki plan ki kya yar simam ngak pigani matam gi maru i pawsing su leptana update pizar kya haina manipur top channel gi mekedi ki thamjari and thank you